ꯍꯦꯟꯕꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯕꯤꯃꯣꯜꯒ ꯋꯥꯔꯤ ꯇꯧꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯕꯤꯃꯣꯜꯅ ꯀꯣꯏꯔꯦꯡꯁꯤ ꯑꯇꯣꯞꯄ ꯀꯦꯁꯇꯁꯨ ꯆꯦꯟꯅꯩ ꯍꯥꯏ, ꯍꯟꯗꯛꯇꯤ ꯃꯥ ꯁꯣꯏꯔꯔꯣꯏ, ꯂꯤꯠꯐꯝ ꯂꯩꯔꯣꯏꯕꯣ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯁꯨꯔꯖꯤꯠꯀꯤ ꯃꯇꯥꯡꯗ ꯈꯪꯕ ꯉꯝꯗꯕꯁꯤꯗꯤ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯦ ꯀꯀꯥ꯫ ꯃꯗꯣ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯀꯨꯏꯔꯕ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯀꯦꯁ ꯑꯃ ꯑꯃꯨꯛ ꯅꯧꯅ ꯑꯣꯄꯟ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯨꯞ ꯂꯩꯇꯅ ꯌꯥꯕ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯅꯅꯤ, ꯑꯗꯨꯕꯨ ꯊꯦꯡꯉꯕꯁꯨ ꯊꯦꯡꯅ ꯑꯆꯨꯝꯕꯁꯦ ꯄꯨꯊꯣꯛꯄ ꯉꯝꯅꯤꯗ ꯁꯣꯏꯗꯅ꯫ ꯀꯀꯥꯗꯤ ꯌꯨꯝꯂꯣꯝꯗ ꯍꯜꯂꯗꯣꯏꯔꯥ? ꯀꯩꯊꯦꯜ ꯆꯪꯈꯤꯅꯤ, ꯅꯗꯣꯝꯆꯥꯅꯅꯦ ꯄꯣꯠꯆꯩ ꯌꯥꯝ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯗꯤ ꯀꯀꯥ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯗꯧ ꯂꯩꯕ꯫ ꯏꯃꯥꯟꯅꯕꯤ ꯅꯠꯇꯕ ꯀꯀꯥꯁꯤꯃ꯫ ꯑꯣꯀꯦ, ꯆꯠꯂꯣ ꯑꯗꯨꯗꯤ꯫ ꯃꯤꯁꯝ ꯍꯦꯟꯕꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯇꯨꯅ ꯂꯦꯟ ꯍꯣꯏꯒꯤ ꯍꯣꯇꯦꯜ ꯇꯝꯅ ꯂꯥꯛꯏ꯫ ꯍꯣꯇꯦꯜꯗꯨ ꯌꯧꯕꯒ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯆꯪꯂꯛꯏ꯫ ꯐꯣꯟꯗꯨꯁꯨ ꯂꯦꯟꯗ ꯀꯣꯜ ꯇꯧꯅ ꯍꯜꯂꯣ, ꯍꯣꯇꯦꯜꯗ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯂꯩꯇꯦ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯤꯌꯦ꯫ ꯑꯩꯗꯤ ꯅꯪ ꯂꯩꯔꯝꯒꯅꯤꯅ ꯍꯣꯇꯦꯜꯗ ꯂꯥꯛꯑꯒ꯫ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯇꯨꯝꯕ ꯂꯥꯛꯏꯅꯤ, ꯔꯨꯝ ꯑꯝꯇ ꯄꯤꯌꯨ꯫ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ, ꯅꯌꯨꯝ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯨꯗ ꯇꯨꯝꯃꯨꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯍꯣꯇꯦꯜꯗ ꯇꯨꯝꯕ ꯂꯥꯛꯑꯦ ꯁꯤꯕꯣ? ꯑꯗꯨꯁꯨ ꯅꯨꯡꯊꯤꯟꯗ? ꯅꯪꯅ ꯑꯍꯥꯟꯕ ꯑꯣꯏꯔꯅꯤꯌꯦ꯫ ꯃꯤꯁꯝ ꯍꯦꯟꯕ ꯍꯥꯏꯐꯦꯠ ꯅꯣꯛꯂꯒ ꯌꯨꯝꯗ ꯄꯣꯊꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯩ ꯑꯉꯥꯡ ꯑꯃꯗ ꯍꯥꯏꯔꯒꯦ, ꯌꯥꯔꯦ ꯂꯩꯔꯝꯃꯣ ꯑꯩ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ꯫ ꯍꯣꯏ꯫ ꯃꯤꯁꯝ ꯍꯦꯟꯕꯁꯨ ꯍꯣꯇꯦꯜ ꯃꯅꯨꯡ ꯆꯪꯂꯛꯄꯒ ꯅꯨꯄꯥ ꯑꯃꯅ ꯇꯧꯗꯨꯅ ꯔꯨꯝ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯤꯁꯝ ꯍꯦꯟꯕꯁꯨ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯔꯝꯂꯒ ꯐꯣꯟ ꯀꯥꯇꯨ ꯁꯥꯏꯂꯦꯟꯗ ꯊꯝꯖꯤꯟꯗꯨꯅ ꯈꯣꯡꯎꯞꯅꯦ ꯀꯩꯅꯦ ꯑꯗꯨꯝ ꯐꯃꯨꯡꯗ ꯍꯤꯞꯊꯈ꯭ꯔꯤ꯫ ꯂꯦꯟꯗ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯕ꯭ꯔꯥ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯁꯤ ꯇꯁꯦꯡꯅ ꯇꯨꯝꯊꯈ꯭ꯔꯤ꯫ ꯀꯣꯏꯔꯦꯡꯅ ꯉꯁꯤ ꯊꯨꯡꯉꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯐꯝꯗꯨ ꯅꯪꯅ ꯈꯔ ꯁꯤꯜꯂꯨ꯫ ꯏꯁꯄꯤꯁꯦꯜ ꯒꯦꯁ ꯉꯥꯛꯇꯅꯤ, ꯆꯦꯛꯁꯤꯟꯅ ꯁꯤꯜꯂꯨ꯫ ꯐꯅꯤ ꯁꯥꯔ꯫ ꯌꯥꯔꯦ, ꯊꯣꯛꯈ꯭ꯔꯣ꯫ ꯀꯣꯏꯔꯦꯡꯒꯤ ꯇꯦꯕꯜꯗ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯀꯥꯟꯇꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯀꯥꯟꯇꯅ ꯍꯜꯂꯣ ꯏꯇꯥꯎ, ꯑꯩꯅ ꯅꯍꯥꯟ ꯁꯧꯗꯣꯛꯑꯝꯕ ꯋꯥꯗꯨꯕꯨ ꯀꯩ ꯈꯟꯕꯤꯔꯒꯦ? ꯌꯨꯝꯗꯒ ꯆꯠꯂꯨꯗ꯭ꯔꯤꯗ ꯏꯇꯥꯎ꯫ ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯅꯆꯥꯅꯨꯄꯤꯗꯨ ꯏꯃꯥ ꯑꯣꯏꯖꯔꯒꯦ, ꯑꯩꯒꯤ ꯏꯆꯥ ꯖꯦꯝꯁꯀꯤ ꯍꯥꯏꯔꯒ꯫ ꯏꯃꯥꯁꯤ ꯑꯣꯏꯒ ꯄꯨꯟꯅ ꯍꯥꯟꯅ ꯈꯟꯅꯈꯤꯒꯦ, ꯑꯉꯥꯡꯒꯤ ꯑꯄꯥꯝꯕꯁꯨ ꯈꯪꯗꯣꯛꯄꯅ ꯐꯩ꯫ ꯀꯣꯏꯔꯦꯡ ꯁꯥꯎꯗꯤ ꯁꯥꯎꯅꯤꯡꯉꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯍꯣꯏꯅꯦ, ꯑꯗꯣ ꯑꯊꯨꯕꯗ ꯄꯥꯝꯃꯕꯅꯤꯀꯣ꯫ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯗꯨ ꯌꯥꯅꯕ ꯊꯦꯝꯕꯤꯔꯣ ꯁꯤꯗ ꯂꯩꯔꯕꯅꯤ, ꯊꯦꯝꯕꯤꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯏꯇꯥꯎ꯫ ꯀꯥꯟꯇꯗ ꯀꯣꯜ ꯀꯛꯈ꯭ꯔꯤ꯫ ꯀꯣꯜꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯀꯣꯏꯔꯦꯡꯅ ꯑꯈꯥꯕ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯀꯥꯟꯇ, ꯑꯩꯁꯤ ꯀꯣꯏꯔꯦꯡꯅꯤ ꯍꯥꯏꯕ ꯀꯥꯎꯔꯕ ꯃꯥꯜꯂꯦꯅꯦ ꯅꯪ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯜꯂꯛꯀꯗꯕꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯅꯆꯥꯁꯤꯡꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩ ꯃꯨꯟꯅ ꯈꯪꯏ꯫ ꯅꯆꯥꯅꯨꯄꯤꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯂꯧꯔꯕꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯕ? ꯆꯥꯎꯕꯤꯒ ꯔꯥꯁꯤꯒꯁꯨ ꯆꯥꯎꯕꯤꯒꯤ ꯃꯕꯨꯡꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯨꯍꯣꯡꯕ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯔꯥꯁꯤꯅ ꯁꯅꯥ, ꯕꯣꯕꯣꯛ ꯍꯣꯏꯗꯤ ꯊꯦꯡꯒꯗꯕ ꯃꯥꯜꯂꯤ, ꯅꯨꯄꯤ ꯊꯤꯟꯕꯗꯨꯁꯨꯅꯦ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯂꯝꯁꯨ ꯈꯔ ꯂꯥꯞꯄꯤꯅꯦ꯫ ꯆꯥꯎꯕꯤꯅ ꯅꯪꯁꯨ ꯄꯥꯔꯇꯤ ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ, ꯂꯨꯍꯣꯡꯕꯁꯨ ꯄꯨꯟꯅ ꯆꯠꯂꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯇꯧꯔꯤꯁꯦ꯫ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗ ꯑꯣꯏꯅ ꯌꯥꯎꯔꯒꯦ ꯏꯗꯣꯝꯆꯥ꯫ ꯔꯥꯁꯤ ꯋꯥꯡꯈꯩ ꯐꯤꯗꯨ ꯏꯟꯁꯤꯟꯗꯨꯅ ꯁꯅꯥ, ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯐꯖꯔꯦ ꯕꯣꯕꯣꯛ꯫ ꯑꯩꯁꯨ ꯂꯣꯏꯔꯦ, ꯁꯤ ꯐꯤꯖꯦꯜꯂꯒꯦ꯫ ꯇꯣꯝꯕꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯣꯏꯗ꯭ꯔꯤꯕꯅꯦ ꯅꯣꯏꯕꯣ, ꯕꯣꯔꯒ ꯂꯥꯛꯑꯝ ꯇꯥꯔꯦꯅꯦ꯫ ꯂꯣꯏꯔꯦ ꯃꯣꯏ ꯀꯀꯥ, ꯒꯥꯔꯤ ꯊꯧꯗꯣꯛꯄꯤꯔꯨꯔꯣ꯫ ꯇꯣꯝꯕ, ꯒꯥꯔꯤ ꯊꯧꯗꯣꯛꯎꯔꯣ, ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯁꯅꯥꯗ ꯐꯣꯇꯣ ꯑꯃꯅꯤꯗ ꯀꯥꯞꯍꯟꯈꯤꯒꯦ꯫ ꯂꯨꯍꯣꯡꯕ ꯆꯠꯅꯈꯤꯕꯒ ꯂꯩꯌꯣꯜꯁꯨ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯄꯨꯡ ꯇꯥꯔꯛꯄꯗꯒꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯌꯨꯝꯒꯤ ꯀꯥꯔ 2 ꯂꯩꯕꯗꯨꯁꯨ ꯆꯥꯎꯕꯤꯒꯤ ꯃꯄꯥꯝꯒꯤ ꯂꯨꯍꯣꯡꯕꯗ ꯁꯤꯖꯤꯟꯅꯅꯕ ꯄꯨꯈ꯭ꯔꯦ꯫ ꯂꯩꯌꯣꯜꯒꯤ ꯒꯥꯔꯤ ꯃꯆꯥꯗꯨꯁꯨ ꯌꯥꯗꯗꯅ ꯂꯩꯔꯦ, ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗ ꯂꯥꯏꯟ ꯒꯥꯔꯤꯗ ꯑꯣꯏꯅ ꯂꯨꯏꯟ ꯍꯣꯇꯦꯜꯗ ꯂꯥꯛꯏ꯫ ꯂꯩꯌꯣꯜ ꯀꯌꯥ ꯍꯩꯅꯕ ꯑꯣꯏꯗꯦ, ꯇꯁꯦꯡꯅ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯈꯟꯅꯒꯗꯧꯔꯤꯕ ꯇꯣꯄꯤꯛꯇꯨꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥꯔꯤꯕꯨ ꯀꯌꯥ ꯁꯥꯟꯅꯗꯦ, ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯒꯞ ꯇꯧꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯍꯥꯞꯄꯒꯦ ꯑꯗꯥ ꯄꯥꯡꯉꯒꯦ ꯁꯤ ꯉꯥꯛꯇꯅꯤ꯫ ꯂꯩꯌꯣꯜꯗꯤ ꯕꯣꯔꯤꯡ ꯆꯨꯕꯗ ꯂꯣꯏꯔꯦ,
masado laamdrasu phare khalaklabani. Mathanta phamduna phone yengduna leithoi hek lakpaga hanbadi nungaitabana. Ngasidi thabak chinmandana phone du phawba charge tawba kaudana tawraktri battery su yawdrabani. Layolna as onthokpa daw haibaduni he. Nathanta side phamisibu kaigino mi punda kaiga leine. Manakta nupa ama wangangakpaduda layol phone yenglambadagi nupadada yenglai. Ai kaurbo ibani dhyana thengnakreda. Aigi ming James. Nupadu layol da handshake tawsi haidana makhuting thorai. Layol na machi lengda mangonda yengduna leibaduna makhuto amuk thangjinkhraga. Okay, kishu kaide. James tu layol gi manaktagi chatkhri kuide phat amuk lai. Chumna sum khangnase yaba natra layol. Layol magi minga kaurakpaduda James na sangchik yengduna lei. Matang aduda nupi ama sumoygi manakta changlaktuna. Hi James, udaba koire dei chadya. Hello auntie. Nupi da layol da yengduna. Madi kanano? Oh, nangyambung kantagi macha nupi du natro. Layol mapagi ming panduna hanglakpaduda kumda yadagum kumlai. Waiter amasu thaknaba khara puduna lai. Nupi duna waiter dubu kauduna wine lawi. Yambung kantagi doctor se kaiming kauge. Layol yam phazai wine thakpa natro. Aidi dogumamde tawzadi. James na okay. Waiter to the juice ama puraknaba James na haiki. Layol na aigi wardi yarani. Nupi iduna wine thaktrasu juice ti thakpa yaidana. Ekoina leishin base nangyam hainadraba malini layol. Layol haidita sengna hainadre aduba asemba minok ama yam wana noktuna. Kishu khandida. Nupiduga James kadi wine do thakpa hokre. Layol di hek hogalaga su chatpa yada ponthokna wana khangli juice tu supuraktuna layol da pi. Thank you. Layol piramni ba juice tu pagi thakti. Hello baby, juice tu faudi tha udana. Natrade khoyam nungai rui. James na mo adu faudi tha udana party me nangak poina. Nupi dana ga hajilakpani layol su juice tu thakpa hawi. Yaum ahum mari muk surakpada masado kainoma tawba haurai. Mamitu maseng marang uraktuna makoktu yamna ngauraklami. James na kadore layol. Bema sim to pathalo se. James pasase yam waraba maline. Sanariba waridu phawba tarabasu gyanama taraktre layoldu. Nupidana mabu sambira e haibaduni mana khangkhiba. Party hall adudagi nupiduna layolbu samduna puthorai. Nupiduna sidagidi nang thokpa tawroko. James tasengni yungaurabani. Thank you auntie. Nupidudagi layolbu James na amu ngakpiduna layolbu sammi. Layol di tasengna wangang mo phawba ngamde karino tawriba sima gyan tade. James ki masada nga na layol gi mituna ushilamdai ukhiba saktam masi mishumenbagi saktamni. Adubu maseng marang oina ukhiduna mamitu tapna ushinki. Mishumenba nami kak thaulakpadu numit taramdore. Ingthamtha oibanasu hena thengba mali nongdusu churi. Haugalaktu na phamungda lairiba phone du khongrau pocket hapchilaga roomdugi mapanda tholai. Magi room du sulok tawramde mana tholakibadu. Mishum henbana. Lendu na kadai lerjan hosi pholaktini. Mamituna sum yenglakpada kanagumba mi amada mit yengdu tarure mishum henbana. Kuire layolbu ukhidaba mishum henbana. Adubu ngasi magi mitta uribasina karino nupa amana layolbu thangduna chatlaga room amagi manungda pusinkhibaduni. Mishum henbana uhaukhibadu magi babnara khalli adubu natte kuide nupadu roomdudagi hathu amu phone wari sanaduna tholakpa. Layol gi laibak phaba haibadura James yu ngawbaga masado thakatpaga pakhiduna mana lawriba roomduda pusindaba makhai
ꯔꯨꯝ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯁꯨꯝꯍꯦꯟꯕꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗ ꯂꯩꯌꯣꯜꯕꯨ ꯄꯨꯁꯤꯟꯗꯨꯅ ꯐꯃꯨꯡꯗꯨꯗ ꯊꯝꯕꯒ ꯖꯦꯝꯁꯀꯤ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯄꯥꯏꯈꯠꯂꯤ꯫ ꯖꯦꯝꯁꯅ "ꯍꯜꯂꯣ? ꯀꯩ ꯍꯥꯏꯕ? ꯃꯤ ꯃꯈꯩ ꯐꯥꯕ ꯍꯧꯔꯦ ꯍꯥꯏꯕ? ꯑꯣ ꯁꯤꯠ! ꯑꯩ ꯊꯨꯅ ꯊꯣꯔꯛꯅꯕ ꯇꯧꯔꯒꯦ, ꯆꯦꯛꯁꯤꯜꯂꯨ ꯅꯣꯏꯁꯨ." ꯐꯃꯨꯡꯗ ꯂꯩꯔꯤꯕꯤ ꯂꯩꯌꯣꯜꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯖꯦꯝꯁꯇꯨ ꯊꯨꯅ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯊꯣꯛꯈ꯭ꯔꯤ꯫ ꯃꯤꯁꯨꯝꯍꯦꯟꯕꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯄꯅ ꯊꯨꯅ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯆꯪꯂꯛꯏ꯫ ꯐꯃꯨꯡꯗꯨꯗ ꯂꯩꯌꯣꯜꯅ ꯏꯁꯤ ꯁꯤꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯌꯦꯡꯉꯤ꯫ ꯃꯤꯁꯨꯝꯍꯦꯟꯕ ꯊꯨꯅ ꯔꯨꯝꯒꯤ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯁꯤꯜꯂꯤ ꯔꯨꯝ ꯃꯅꯨꯡꯗꯒꯤ, ꯑꯗꯨꯒ ꯂꯩꯌꯣꯜꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯃꯤꯁꯨꯝꯍꯦꯟꯕ ꯈꯔ ꯃꯈꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯦ ꯂꯩꯌꯣꯜꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ꯫ ꯂꯩꯌꯣꯜꯕꯨ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯒ ꯂꯩꯌꯣꯜꯕꯨ ꯐꯖꯅ ꯍꯤꯞꯍꯜꯂꯤ꯫ ꯕ꯭ꯂꯥꯡꯀꯦꯠ ꯑꯄꯥꯕ ꯑꯃꯅ ꯃꯁꯥꯗꯨ ꯁꯨꯞꯆꯤꯟꯕꯤ, ꯂꯩꯌꯣꯜꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯁꯝꯂꯥꯡꯁꯤꯡ ꯃꯈꯨꯠꯃꯛꯅ ꯍꯨꯒꯠꯄꯤꯗꯨꯅ ꯁꯦꯝꯖꯤꯟꯕꯤ꯫ ꯃꯤꯁꯨꯝꯍꯦꯟꯕ ꯂꯩꯌꯣꯜꯕꯨ ꯌꯦꯡꯅ ꯃꯄꯤꯁꯨ ꯇꯥꯔꯛꯂꯤ꯫ ꯃꯤꯁꯨꯝꯍꯦꯟꯕ ꯇꯔꯪ ꯆꯠꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ ꯂꯩꯌꯣꯜꯕꯨ꯫ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯌꯣꯜꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯨꯕꯅꯣ? ꯔꯨꯝꯒꯤ ꯗꯣꯔꯕꯦꯜ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯤꯡꯂꯛꯄ ꯑꯃꯗꯤ ꯊꯣꯡꯗꯨ ꯃꯤꯑꯣꯏ ꯈꯔꯅ ꯃꯄꯥꯟꯗꯒꯤ ꯊꯤꯜꯂꯛꯄꯗꯨꯁꯨ ꯃꯤꯁꯨꯝꯍꯦꯟꯕ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯁꯥꯗꯨ ꯐꯥꯊꯖꯗꯨꯅ ꯊꯣꯡ ꯇꯞꯅ ꯍꯥꯡꯗꯣꯛꯏ꯫ ꯊꯥꯖꯗꯨ ꯏꯁꯧ ꯑꯔꯣꯏꯕꯤꯗ ꯂꯥꯡꯉꯤ ꯂꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ꯫ ꯂꯦꯟꯅ "ꯒꯥꯔꯤ ꯀꯥꯁꯤ ꯊꯣꯛꯐꯝ ꯈꯪꯗꯦ ꯊꯥꯖ, ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯂꯩꯌꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯄ ꯊꯤꯟꯒꯦ ꯍꯥꯏꯔꯒ ꯃꯣꯏꯔꯥꯡ ꯐꯥꯎꯕ ꯄꯨꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦꯕ? ꯄꯨꯡꯁꯤ ꯊꯦꯡꯉꯕꯅꯦ, ꯀꯩꯅꯥꯒ ꯂꯣꯏꯅ ꯊꯣꯛꯑꯝꯃꯅꯤꯌꯦ." ꯅꯪꯅꯤ, ꯂꯨꯍꯣꯡꯕꯒ ꯋꯥꯠꯂꯤꯀꯣ ꯂꯣꯏꯒꯗꯕ? ꯌꯥꯔꯦ, ꯑꯩꯅꯦ ꯏ ꯁꯨꯝ ꯀꯥꯔꯛꯇꯣꯔꯦꯗ ꯗꯥꯂꯦ ꯅꯪ. ꯅꯪꯅꯗꯤ ꯎꯅꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦ, ꯑꯗꯨꯗꯤ ꯇꯧ ꯇꯥꯕ ꯑꯩꯁꯨ. ꯑꯗꯣ ꯅꯪ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯅꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯥꯕ? ꯌꯥꯗ꯭ꯔꯦ. ꯂꯨꯍꯣꯡꯕ ꯆꯠꯄꯒꯤ ꯁꯛꯁꯤꯗꯅꯦ ꯂꯣꯛꯇꯥꯛ ꯃꯄꯥꯟꯗ ꯐꯣꯇꯣꯒ ꯀꯥꯞꯂꯛꯀꯦ. ꯑꯗꯨ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯪꯕꯣ? ꯇꯥꯅꯤꯡꯗꯦ ꯅꯣꯡ ꯃꯔꯛꯇꯨꯗ. ꯊꯨꯅ ꯌꯧꯅꯕ ꯊꯧꯔꯣꯕ ꯒꯥꯔꯤꯁꯦ. ꯍꯣꯏꯍꯦ, ꯁꯤꯗꯒꯤ ꯍꯦꯟꯅ ꯀꯜꯂꯗꯤꯅꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯑꯣꯜꯂꯅꯤ ꯕꯦꯝꯃ. ꯃꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯐꯝꯗꯨ ꯐꯥꯎꯕ ꯂꯦꯟꯅ ꯊꯥꯖꯕꯨ ꯊꯤꯟꯕꯤꯔꯝꯃꯤ. ꯂꯩꯍꯧꯔꯒꯦ. ꯇꯞꯇꯥꯏ ꯀꯦꯔꯒꯅꯦ ꯄꯩꯔ ꯆꯪꯈꯤꯅꯨ, ꯅꯣꯛꯑꯝꯃꯣ. ꯊꯥꯖ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯇꯨꯅ ꯀꯨꯝꯊꯩ. ꯅꯣꯛꯑꯝꯃꯣ ꯍꯥꯏꯕꯅꯤꯀꯣ. ꯊꯥꯖ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯂꯦꯟꯗ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯁꯤꯜꯂꯤ. ꯐꯖꯅ ꯆꯠꯂꯣꯗ ꯂꯦꯟ. ꯍꯣꯏꯅꯦ, ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯥꯔꯦ. ꯆꯪꯉꯣ, ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯕꯒ ꯀꯣꯜ ꯇꯧꯔꯛꯀꯗꯕ ꯀꯣ. ꯍꯣꯏ, ꯆꯪꯉꯦꯀꯣ. ꯊꯥꯖ ꯆꯪꯈꯤꯕꯒ ꯂꯦꯟꯁꯨ ꯒꯥꯔꯤꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯣꯇꯦꯜꯂꯣꯝꯗ ꯊꯧꯔꯛꯏ. ꯂꯝꯕꯤꯗ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯤ. ꯁꯥꯔ, ꯑꯩꯈꯣꯏ ꯍꯣꯇꯦꯜꯗꯁꯨ ꯄꯨꯂꯤꯁꯁꯤꯡ ꯂꯥꯛꯇꯨꯅ ꯂꯩꯔꯤ. ꯌꯥꯔꯒꯗꯤ ꯁꯥꯔꯁꯨ ꯊꯨꯅ ꯂꯥꯛꯄꯤꯅꯕ ꯇꯧꯕꯤꯌꯨ. ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯒꯤꯅꯣ? ꯁꯥꯔ, ꯃꯅꯤꯄꯨꯔꯒꯤ ꯍꯣꯇꯦꯜ ꯑꯇꯩꯗ ꯅꯥꯇꯩ ꯆꯥꯗꯕ ꯈꯔ ꯊꯦꯡꯅꯔ ꯃꯥꯜꯂꯤ. ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯏꯟ ꯍꯣꯇꯦꯜꯒꯤꯁꯨ ꯄꯥꯔꯇꯤ ꯂꯩꯕꯁꯤꯗ ꯂꯥꯛꯄ ꯃꯥꯜꯂꯤ. ꯁꯥꯔꯅ ꯊꯨꯅ ꯂꯥꯛꯄꯤꯗꯨꯅ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯕꯤꯌꯨ. ꯄꯨꯂꯤꯁꯁꯤꯡꯁꯨ ꯔꯨꯝ ꯆꯦꯛ ꯇꯧꯕ ꯍꯧꯔꯦ. ꯑꯩ ꯌꯧꯁꯤꯜꯂꯛꯏ. ꯂꯦꯟꯁꯨ ꯍꯣꯇꯦꯜꯗ ꯌꯧꯔꯛꯇꯨꯅ ꯆꯪꯂꯛꯏ. ꯍꯣꯇꯦꯜ ꯁ꯭ꯇꯥꯐ ꯈꯔꯒ ꯇꯧꯗꯨꯅ ꯄꯨꯂꯤꯁꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯗ ꯂꯥꯛꯏ. ꯃꯤꯁꯨꯝꯍꯦꯟꯕꯁꯨ ꯔꯨꯝꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯂꯦꯟ ꯀꯔꯤꯅꯣ ꯈꯜꯂꯤ. ꯑꯗꯨꯕꯨ ꯐꯃꯨꯡꯗ ꯅꯨꯄꯤ ꯑꯃ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯗꯨꯁꯨ ꯎꯔꯛꯏ. ꯍꯦꯛ ꯎꯕꯗ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ. ꯑꯗꯨꯕꯨ ꯅꯨꯄꯤꯗꯨ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯗ ꯂꯩꯌꯣꯜꯅꯤ ꯍꯥꯏꯕ ꯈꯪꯂꯦ. ꯂꯦꯟ ꯁꯣꯔꯗꯣ ꯍꯥꯏꯐꯦꯠ ꯊꯤꯡꯉꯤ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯁꯤꯗ. ꯃꯁꯥꯗꯨꯁꯨ ꯄꯥꯈꯠꯂꯤ. ꯑꯗꯨꯕꯨ ꯀꯩꯝ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯥꯏꯊꯣꯡꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯠꯇ ꯎꯠꯇꯅ ꯄꯨꯂꯤꯁꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤ. ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯃꯤꯁꯨꯝꯍꯦꯟꯕꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯗꯨꯁꯨ ꯂꯦꯟꯅ ꯈꯪꯕꯅ ꯃꯥꯒꯤ ꯃꯔꯨꯞꯅꯤ ꯑꯃꯗꯤ ꯃꯤꯁꯨꯝꯍꯦꯟꯕꯒꯤ ꯋꯥꯏꯐꯅꯤ ꯍꯥꯏꯈꯤ ꯂꯩꯌꯣꯜꯕꯨ. ꯃꯤꯁꯨꯝꯍꯦꯟꯕꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯂꯛꯈꯤꯗꯦ. ꯂꯦꯟꯁꯨ ꯃꯃꯥꯟꯅꯕꯁꯤꯕꯨ ꯍꯨꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯄꯨꯂꯤꯁꯁꯤꯡꯁꯤꯒ ꯊꯣꯛꯈ꯭ꯔꯦ. ꯃꯤꯁꯨꯝꯍꯦꯟꯕꯁꯨ ꯃꯌꯥꯝꯗ ꯊꯣꯛꯈꯤꯕꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯏ. ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯤꯕ ꯂꯩꯌꯣꯜꯕꯨ ꯌꯦꯡꯂꯛꯏ. ꯂꯦꯟꯁꯨ ꯄꯨꯂꯤꯁꯁꯤꯡꯗꯨꯒ ꯋꯥꯔꯤ ꯀꯨꯞꯅ ꯁꯥꯟꯅꯩ ꯑꯃꯗꯤ ꯂꯦꯟ ꯍꯣꯏꯒꯤ ꯍꯣꯇꯦꯜꯁꯤꯗꯒꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯕꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯁꯤꯟꯅꯔꯦ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯃꯇꯝꯅꯤ. ꯚꯥꯏꯔꯦꯜ ꯆꯠꯄ ꯊꯨꯈ꯭ꯔꯕ. ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯈꯪꯗꯅ
ꯄꯪꯁꯟꯗ ꯁꯟꯗꯣꯔꯛꯏ ꯍꯣꯇꯦꯜ ꯈꯔꯒꯤ ꯃꯤꯡ ꯏꯕꯗ ꯂꯦꯟ ꯍꯣꯏꯒꯤ ꯍꯣꯇꯦꯜꯁꯨ ꯌꯥꯎꯔꯛꯄꯅ ꯑꯃꯨꯛ ꯊꯨꯅ ꯂꯦꯟꯁꯨ ꯍꯣꯇꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯥꯐ ꯃꯤꯇꯤꯡ ꯇꯧꯗꯨꯅ ꯁꯦꯡꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯤ꯫ ꯃꯌꯥꯝꯁꯤꯡꯁꯤ ꯂꯣꯏꯔꯛꯄꯗ ꯄꯨꯡꯗꯤ 9ꯃꯨꯛ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯐꯣꯟ ꯌꯦꯡꯂꯨꯕꯗ ꯈꯪꯂꯕꯅꯤ ꯀꯣꯏꯔꯦꯡ ꯃꯄꯥ ꯃꯆꯥ ꯐꯥꯈ꯭ꯔꯦ ꯍꯥꯏꯕ, ꯑꯃꯗꯤ ꯀꯣꯏꯔꯦꯡꯅ ꯆꯠꯊꯔꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯕꯤꯖꯤꯅꯦꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯂꯂꯣꯟꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯔꯤꯕ꯫ ꯀꯣꯏꯔꯦꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯍꯣꯇꯦꯜ ꯀꯌꯥꯗꯒꯤ ꯅꯥꯇꯩ ꯆꯥꯗꯅ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ꯫ ꯑꯃꯗꯤ ꯂꯩꯌꯣꯜꯕꯨ ꯃꯐꯝꯁꯤꯗ ꯄꯨꯁꯤꯜꯂꯝꯂꯤꯕ ꯅꯨꯄꯥꯗꯨꯁꯨ ꯀꯣꯏꯔꯦꯡꯒꯤ ꯃꯆꯥꯅꯨꯄꯥ ꯖꯦꯝꯁꯅꯤ ꯍꯥꯏꯕ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯈꯪꯂꯤ꯫ ꯂꯦꯟꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯂꯒ ꯊꯨꯅ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯟ ꯊꯣꯛꯈꯤꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯂꯩꯌꯣꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯤ, ꯂꯩꯌꯣꯜꯕꯨ ꯃꯃꯤꯠ ꯀꯨꯞꯇ ꯏꯇꯤꯡ ꯇꯤꯡꯕ ꯁꯛꯐꯝꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯌꯣꯜꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯌꯣꯜ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯧꯒꯠꯂꯛꯄꯗꯨꯅ ꯃꯀꯣꯛꯇꯨ ꯑꯃꯨꯛ ꯉꯥꯎꯔꯛꯇꯨꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛ ꯄꯥꯏꯁꯤꯜꯂꯤ, ꯃꯃꯤꯠꯇꯨꯁꯨ ꯎꯏꯁꯤꯜꯂꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯊꯨꯅ ꯂꯩꯌꯣꯜꯕꯨ ꯉꯥꯛꯄꯤꯗꯨꯅ, "ꯀꯩꯗꯧꯔꯦ? ꯅꯀꯣꯛ ꯉꯥꯎꯕ꯭ꯔꯣ? ꯊꯝꯅ ꯍꯤꯞꯄꯨꯁꯤ꯫" ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯇꯧꯗꯨꯅ ꯂꯩꯌꯣꯜꯕꯨ ꯇꯞꯅ ꯍꯤꯞꯊꯍꯜꯂꯤ꯫ ꯂꯩꯌꯣꯜ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ, ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯇꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯗꯗꯤ ꯌꯦꯡꯗꯕꯤ, "ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯦ? ꯅꯁꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ?" ꯂꯩꯌꯣꯜ ꯍꯟꯗꯛꯇꯤ ꯃꯃꯤꯠꯇꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯌꯦꯡꯂꯛꯏ꯫ "ꯑꯩꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯀꯩꯅꯣ? ꯑꯗꯨꯒ ꯅꯪꯒ ꯑꯃꯨꯛ ꯁꯤꯗ ꯀꯔꯝꯅ?" "ꯀꯩꯅꯣ? ꯑꯩꯅ ꯍꯪꯒꯗꯕ ꯋꯥꯍꯪꯅꯦꯗꯣ." "ꯋꯥꯁꯤ ꯀꯩꯅꯣ? ꯑꯩꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤ ꯀꯩꯅꯣ?" ꯂꯩꯌꯣꯜ ꯋꯥꯗꯣ ꯍꯥꯏꯅ ꯍꯥꯏꯅ ꯍꯤꯞꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯃꯁꯥꯕꯨ ꯌꯦꯡꯖꯩ꯫ ꯃꯤꯁꯨꯝ ꯍꯦꯟꯕ ꯃꯃꯥꯏꯗꯣ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯇꯨꯅ, "ꯀꯩꯁꯨ ꯇꯧꯗꯦ, ꯄꯥꯈꯠꯀꯅꯨ, ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ꯫ ꯅꯁꯥꯗꯣ ꯍꯥꯟꯅ ꯒ꯭ꯌꯥꯟ ꯇꯥꯎ, ꯅꯣꯔꯃꯦꯜꯗ ꯂꯩꯍꯜꯂꯨ." ꯂꯩꯌꯣꯜ ꯃꯁꯥꯗꯣ ꯑꯣꯅꯤꯡ ꯑꯣꯅꯤꯡ ꯂꯥꯎꯔꯛꯄꯗꯒꯤ, "ꯋꯥꯁꯔꯨꯝ ꯀꯔꯣꯝꯗꯅꯣ? ꯑꯩ ꯑꯝꯇ ꯆꯪꯒꯦ." ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯏ꯫ ꯂꯩꯌꯣꯜ ꯊꯨꯅ ꯋꯥꯁꯔꯨꯝ ꯆꯪꯈꯤꯗꯨꯅ ꯑꯣꯊꯔꯤ, ꯃꯁꯥꯗꯣ ꯋꯥꯕꯅꯁꯨ ꯄꯣꯞ ꯇꯥꯔꯤ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯄꯥꯈꯠꯅ ꯋꯥꯁꯔꯨꯝꯒꯤ ꯊꯣꯡꯖꯤꯟꯕꯥꯟꯗ ꯂꯩ꯫ ꯂꯩꯌꯣꯜ ꯐꯅꯌꯥꯝꯅ ꯍꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ, "ꯂꯩꯌꯣꯜ, ꯀꯩꯗꯧꯔꯦ? ꯂꯩꯌꯣꯜ." ꯀꯩꯝꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯁꯨ ꯀꯧꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯂꯩꯌꯣꯜꯅ ꯊꯣꯡ ꯍꯥꯡꯗꯣꯔꯛꯏ꯫ "ꯈꯔ ꯐꯔꯕꯣ?" ꯑꯅꯤꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩ꯫ ꯂꯩꯌꯣꯜꯁꯨ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯔꯨꯝꯒꯤ ꯗꯣꯔꯕꯦꯜꯗꯣ ꯈꯤꯡꯂꯛꯄꯗꯨꯅ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯊꯣꯡ ꯍꯥꯡꯗꯣꯛꯏ꯫ ꯂꯦꯟꯁꯨ ꯆꯪꯂꯛꯏ꯫ ꯂꯦꯟꯅ, "ꯂꯩꯌꯣꯜ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤꯗꯅ?" ꯂꯦꯟꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯃꯅꯥꯛ ꯆꯪꯂꯛꯇꯨꯅ ꯐꯝꯃꯤꯟꯅꯩ꯫ ꯂꯩꯌꯣꯜꯗꯤ ꯇꯨꯃꯤꯟꯅ ꯂꯩ꯫ ꯂꯦꯟꯅ, "ꯀꯃꯥꯏ ꯇꯧꯔꯤꯅꯣꯗꯣ ꯋꯥꯔꯤ ꯐꯖꯅ ꯂꯤꯔꯛꯎ꯫ ꯑꯩ ꯅꯣꯏ ꯑꯅꯤꯒꯤ ꯃꯇꯥꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ." ꯂꯩꯌꯣꯜ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯌꯦꯡꯂꯛꯏ꯫ ꯃꯥꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯕꯁꯤ ꯇꯁꯦꯡꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ "ꯍꯣꯇꯦꯜꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯗꯨ ꯍꯥꯟꯅ ꯂꯤꯔꯛꯎ, ꯅꯪꯅ ꯅꯤꯡꯁꯤꯡꯕꯈꯩ." ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯂꯦꯟꯗꯤ ꯃꯤꯁꯨꯝ ꯍꯦꯟꯕꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯩꯌꯣꯜꯁꯨ ꯇꯞꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯏ꯫ ꯃꯥꯅ ꯍꯣꯇꯦꯜꯗ ꯂꯥꯛꯄꯒꯤ ꯃꯔꯝ, ꯖꯦꯝꯁꯀ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯕ, ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯖꯨꯁ ꯊꯛꯈꯤꯕ, ꯃꯁꯥꯗ ꯀꯩꯅꯣꯃ ꯇꯧꯔꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕ ꯂꯣꯏꯕꯒ ꯂꯦꯟꯅ, "ꯃꯤꯁꯨꯝ ꯍꯦꯟꯕ, ꯃꯈꯥꯗꯤ ꯅꯪꯅ ꯈꯪꯒꯅꯤ꯫ ꯂꯩꯌꯣꯜꯒ ꯃꯇꯧ ꯀꯔꯝꯅ ꯂꯩꯃꯤꯟꯅꯔꯝꯃꯤꯅꯣ?" ꯂꯩꯌꯣꯜꯁꯨ ꯃꯤꯁꯨꯝ ꯍꯦꯟꯕꯅ ꯋꯥ ꯍꯥꯏꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯃꯥꯅ ꯎꯍꯧꯕꯁꯤꯡ ꯆꯤꯊꯗꯅ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯂꯩꯌꯣꯜꯒ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯋꯥꯔꯤꯁꯤꯗꯒꯤ ꯈꯪꯕ ꯉꯝꯂꯦ ꯖꯦꯝꯁꯅ ꯂꯩꯌꯣꯜꯗ ꯈꯟꯕ ꯋꯥꯈꯜ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯗꯤ ꯃꯃꯤꯠꯇꯨ ꯏ ꯀꯥꯅ ꯂꯩ꯫ ꯂꯦꯟꯅ, "ꯐꯔꯦ, ꯊꯣꯛꯈ꯭ꯔꯕꯗꯤ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯧꯗ꯭ꯔꯤꯁꯤ ꯐꯔꯦ ꯈꯟꯗꯣꯛꯑꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡꯗꯣ ꯄꯨꯂꯤꯁꯅ ꯂꯣꯏ ꯐꯥꯈ꯭ꯔꯦꯗꯅ." ꯂꯩꯌꯣꯜꯅ, "ꯑꯩꯒꯤ ꯐꯣꯟꯒ ꯕꯦꯒꯀꯗꯤ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯍꯧꯖꯤꯛꯁꯦ?" ꯂꯦꯟꯅ, "ꯁꯤꯔ ꯌꯦꯡꯉꯣ ꯅꯪꯒꯤ ꯕꯦꯒꯇꯣ." "ꯃꯥꯅꯦ." ꯂꯦꯟꯗꯒꯤ ꯕꯦꯒꯇꯨ ꯂꯧꯏ꯫ ꯂꯦꯟꯅ, "ꯄꯥꯔꯇꯤ ꯍꯣꯜꯗ ꯆꯪꯂꯨꯕꯗ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯀꯣꯜꯁꯨ ꯇꯧꯔꯝꯕ ꯃꯥꯜꯂꯤ, ꯅꯪꯒꯤ ꯐꯣꯟꯒꯤ ꯋꯥꯜꯄꯦꯄꯔꯗꯨꯗ ꯈꯪꯕꯅꯤ ꯅꯪꯒꯤꯅꯦ ꯍꯥꯏꯕ꯫ ꯀꯣꯜꯗꯣ ꯄꯥꯏꯈꯠꯄ ꯅꯪꯍꯧꯗ꯭ꯔꯦ, ꯑꯣꯐ ꯇꯥꯈꯤꯕꯅ ꯍꯥꯜꯂꯦ ꯐꯣꯟꯗꯣ꯫ ꯕꯦꯇ꯭ꯔꯤ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ?" ꯃꯤꯁꯨꯝ ꯍꯦꯟꯕꯅ,
ꯃꯥꯄꯟ ꯍꯦꯜꯂꯦ꯫ ꯍꯥ, ꯊꯦꯡꯉꯦ, ꯑꯩ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯂꯦꯟꯅ, ꯅꯪ ꯒꯥꯔꯤꯗ ꯂꯥꯛꯄ꯭ꯔꯣ? ꯂꯥꯏꯟ ꯒꯥꯔꯤꯗ ꯂꯥꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯅ, ꯅꯪꯒꯤ ꯐꯤꯕꯝꯁꯤꯒ ꯅꯁꯥꯗꯨꯁꯨ ꯁꯣꯟꯅ ꯎꯔꯤ꯫ ꯂꯦꯟꯅ, ꯍꯧꯖꯤꯛꯁꯤ ꯊꯦꯡꯉꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯨꯡꯁꯤꯁꯨ 10 ꯇꯥꯔꯝꯗꯣꯔꯤ꯫ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯌꯨꯝꯗ ꯍꯟꯒꯅꯤ? ꯌꯨꯝꯒꯤ ꯐꯣꯟ ꯅꯝꯕꯔ ꯐꯥꯔꯗꯤ ꯀꯣꯜ ꯇꯧꯁꯤꯔꯥ? ꯅꯠꯇ꯭ꯔꯗꯤ ꯏꯁꯣꯏ ꯁꯣꯏꯅꯔꯅꯤ꯫ ꯂꯩꯌꯣꯜꯗꯣ ꯃꯊꯥ ꯁꯥꯅ, ꯑꯁ, ꯌꯨꯝꯒꯤ ꯅꯝꯕꯔꯁꯨ ꯆꯤꯟꯐꯥ ꯑꯝꯇ ꯄꯨꯗꯤꯌꯦ ꯑꯩꯗꯤ꯫ ꯆꯨꯝꯃꯤ, ꯄꯨꯡ 10 ꯇꯥꯗꯣꯔꯀꯥꯟꯁꯤꯗ ꯅꯨꯄꯤ ꯃꯥꯅ ꯃꯌꯨꯝꯗ ꯀꯔꯝ ꯍꯟꯖꯤꯜꯂꯨꯅꯤ? ꯈꯟꯊꯔꯛꯄꯗ ꯇꯧꯐꯝ ꯈꯪꯗꯦ, ꯀꯞꯇꯨꯅ ꯂꯩ꯫ ꯂꯦꯟ ꯁꯨꯃꯤꯛ ꯍꯦꯟꯕꯗ ꯑꯥꯊ꯭ꯔ ꯄꯨꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯁꯨ ꯈꯪꯉꯤ ꯂꯦꯟꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯨ꯫ ꯂꯩꯌꯣꯜ, ꯀꯞꯀꯅꯨꯁꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ꯫ ꯂꯦꯟ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ꯫ ꯂꯩꯌꯣꯜꯒꯤ ꯏꯃꯨꯡꯗꯅꯤ꯫ ꯃꯣꯏꯁꯨ ꯂꯨꯍꯣꯡꯕ ꯍꯜꯂꯛꯄꯗ ꯄꯨꯡ 9 ꯍꯦꯜꯂꯕꯅꯤ꯫ ꯃꯁꯨ ꯅꯨꯄꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯑꯝꯗꯕꯁꯤꯗ ꯄꯥꯈꯠꯅꯔꯤ꯫ ꯔꯥꯁꯤꯗꯣ ꯀꯞꯂꯒ, ꯅꯠꯇꯦ, ꯄꯨꯡꯁꯤ ꯐꯅꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯃꯤ꯫ ꯑꯩꯈꯣꯏ ꯁꯅꯥꯗꯨꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯗꯣꯏꯅꯣꯅꯦ? ꯏꯃꯥꯁꯤꯌꯥ, ꯍꯣꯇꯦꯜꯗꯨꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ ꯏꯔꯥꯡ ꯊꯣꯛꯇꯅ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯤꯅꯦ ꯑꯩꯁꯨ꯫ ꯐꯣꯟꯗꯨꯗ ꯆꯠꯂꯁꯨ ꯐꯒꯗꯕꯅꯤ꯫ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯁꯨ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯏꯗꯨꯅꯤꯅꯦ꯫ ꯔꯥꯁꯤꯅ, ꯁꯅꯥ, ꯅꯪꯅ ꯂꯩꯔꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯅꯦ? ꯕꯣꯕꯣꯛꯇꯤ ꯂꯩꯕ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯏꯁꯥꯁꯦ꯫ ꯏꯃꯥꯁꯤꯌꯥ, ꯑꯉꯥꯡꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯔꯁꯤ꯫ ꯆꯥꯎꯕꯤꯅ ꯑꯃꯨꯛ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯏꯃꯥꯁꯤꯌꯥ, ꯅꯣꯡꯉꯥꯟꯕ ꯐꯥꯎꯇꯪꯗꯤ ꯌꯦꯡꯉꯁꯤ꯫ ꯔꯥꯁꯤꯕꯨ ꯇꯣꯝꯕꯒ ꯆꯥꯎꯕꯤꯒꯅ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯄꯣꯊꯥꯍꯜꯂꯤ꯫